ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯂꯧꯇꯥꯡ ꯁꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯆꯤꯡꯌꯥꯒꯤ ꯂꯧꯇꯥꯡ ꯁꯪ ꯑꯃꯗ ꯑꯣꯖꯥ ꯑꯅꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯂꯩꯅꯅꯕ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯄ ꯑꯃꯗꯤ ꯑꯣꯖꯥ ꯑꯅꯟꯒ ꯄꯨꯟꯅ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯑꯣꯖꯥ ꯅꯤꯂꯃꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯣꯖꯥ ꯑꯅꯟꯗ ꯍꯥꯏꯕꯗꯒꯤ ꯑꯣꯖꯥ ꯑꯅꯟꯅ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯂꯝꯂꯤꯕ ꯏꯉꯣ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯅꯟꯗꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯃꯇꯝꯗꯨ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕ ꯃꯇꯝꯅꯤ ꯑꯣꯖꯥ ꯑꯅꯟꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯈꯤ ꯃꯗꯨꯗ ꯑꯅꯟꯅ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯅꯟꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯒ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯕꯨꯡꯕꯨꯡꯕꯨ ꯀꯧꯈꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯃꯁꯤꯗꯒꯤ ꯑꯅꯟꯗꯨ ꯄꯥꯈꯠꯂꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯅꯟꯗꯣ ꯃꯁꯥꯗ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯕꯨꯡꯕꯨꯡꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯣ ꯂꯥꯛꯑꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯑꯅꯟꯗꯣ ꯍꯨꯏꯁ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯩ ꯃꯗꯨꯗ ꯀꯕꯣꯛꯂꯩꯅ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯃꯥ ꯅꯆꯥ ꯂꯩꯔꯝꯗꯕꯁꯤꯗ ꯑꯩꯗꯤ ꯃꯤꯍꯨꯟꯁꯦ ꯌꯧꯈ꯭ꯔꯦꯗꯅ ꯅꯠꯇꯦ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯣ ꯆꯤꯡꯌꯥꯒꯤ ꯍꯦꯟꯄꯝꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯕꯅꯦ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯀꯗꯥꯏ ꯕꯥꯔꯇꯤꯟꯗꯣ ꯑꯩ ꯄꯥꯏꯕꯤꯔꯛꯀꯦ ꯑꯁꯨꯝꯅ ꯑꯅꯟ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯀꯕꯣꯛꯂꯩꯒꯤ ꯃꯅꯪꯒꯟꯗ ꯄꯣꯔꯤꯕ ꯃꯆꯥꯅꯨꯄꯥ ꯕꯨꯡꯕꯨꯡꯒ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡ ꯆꯪꯂꯛꯂꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ ꯑꯅꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯕꯨꯡꯕꯨꯡꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯑꯅꯟꯅ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯉꯁꯥꯏ ꯑꯣꯖꯥ ꯅꯤꯂꯃꯅꯤꯅ ꯍꯥꯏꯕꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯇꯥꯗ ꯏꯉꯣ ꯁꯅꯥꯗ ꯍꯪꯉꯨꯅ ꯍꯥꯏꯔꯤ ꯑꯁ ꯑꯔꯦꯝꯕꯒꯤ ꯍꯦꯛ ꯂꯩꯔꯨꯏꯗ ꯈꯔ ꯐꯒꯗ꯭ꯔꯅ ꯇꯧꯔꯨꯕꯁꯤꯗꯤ ꯀꯂꯛ ꯃꯥꯡꯗ ꯆꯥꯡ ꯇꯥꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏꯗ ꯃꯈꯣꯏ ꯇꯥꯃꯣ ꯑꯣꯖꯥ ꯅꯤꯂꯃꯅꯤꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯌꯨꯝꯁꯦ ꯇꯝꯅꯩꯁꯤꯅꯤꯗꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡꯁꯦ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄꯗ ꯍꯣꯡꯈꯤꯕ ꯑꯃ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯁꯦꯟꯁꯨ ꯃꯌꯥꯝ ꯑꯃ ꯇꯤꯡꯕ ꯂꯧꯁꯤꯠꯇ ꯈꯖꯅꯥ ꯊꯤꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏꯗ ꯌꯥꯔꯁꯦ ꯃꯃꯥ ꯌꯥꯝꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯩ ꯍꯌꯦꯡꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯇꯥꯗ ꯏꯉꯣ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯑꯗꯨꯒ ꯌꯨꯝ ꯍꯤꯡꯈꯣꯜꯁꯦ ꯑꯩꯈꯣꯏ ꯄꯥꯝꯗ꯭ꯔꯦ ꯁꯦꯟꯗꯨ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯍꯥꯏꯅꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯕꯤꯔꯨꯆꯣ ꯑꯗꯨ ꯑꯩꯗꯤ ꯌꯥꯔꯛꯇꯧꯕ ꯃꯥꯟꯗꯦꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯍꯧꯕꯁꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯀꯩꯅꯣꯝꯕꯨ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯉꯁꯥꯏ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥ ꯗꯦꯐꯗ ꯑꯝꯇ ꯂꯥꯛꯎ ꯅꯆꯦꯒ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ ꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯔꯛꯄꯅꯤꯅꯦ ꯑꯩꯅ ꯌꯨꯝꯁꯤ ꯇꯧꯕꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯍꯔꯥꯎ ꯌꯥꯔꯛꯄꯅꯤ ꯐꯔꯦꯗ ꯃꯥ ꯂꯥꯛꯑꯗꯤ ꯈꯔꯗꯤ ꯐꯔꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯆꯥꯛ ꯆꯥꯊꯣꯛꯂꯤ ꯑꯗꯨꯒ ꯇꯨꯝꯅ ꯍꯤꯞꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯜꯂꯤ 9 ꯇꯥꯔꯛꯀꯗꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯑꯅꯟ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯍꯣꯏꯗꯤ ꯀꯔꯤꯁꯨ ꯇꯥꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯑꯔꯥꯞꯄ ꯆꯤꯡꯊꯛꯁꯤꯡꯗ ꯂꯝꯍꯨꯏꯁꯤꯡꯅ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯈꯣꯡꯂꯤ ꯑꯁꯨꯝꯅ ꯈꯣꯡꯕ ꯂꯥꯎꯕ ꯇꯧꯕ ꯑꯗꯨꯗ ꯌꯨꯝꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕ ꯑꯅꯟꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯔꯥꯞꯄꯗ ꯂꯝꯍꯨꯏꯅ ꯁꯥꯡꯅ ꯈꯣꯡꯕ ꯑꯃꯗꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯗꯨꯡ ꯆꯦꯟꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯌꯣꯠ ꯑꯅꯤ ꯇꯛꯈꯥꯏꯅꯕꯒꯤ ꯀꯦꯛ
ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯑꯅꯟꯅ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯇꯞꯅ ꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡ ꯗꯨꯡ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯑꯅꯟꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯁꯨꯝ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯈꯤꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯇꯥꯈꯤꯕ ꯌꯣꯠ ꯑꯅꯤ ꯇꯛꯈꯥꯏꯅꯕꯒꯤ ꯃꯈꯣꯜ ꯀꯦꯛ ꯀꯦꯛ ꯂꯥꯎꯕ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯅꯟꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯋꯥꯏꯗ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯔꯤꯕ ꯍꯦꯟꯄꯝ ꯑꯗꯨ ꯃꯤ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯅꯟꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯕꯗꯧꯅ ꯑꯃꯨꯛ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕꯨꯡꯕꯨꯡꯗꯨ ꯃꯅꯤꯡꯒꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯃꯒ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯣ ꯎꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯑꯅꯟꯅ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯕꯨꯡꯕꯨꯡꯕꯨ ꯀꯣꯡꯈꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯨꯡꯕꯨꯡꯗꯨ ꯑꯅꯟꯅ ꯄꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯪꯉꯛꯄꯗ ꯀꯕꯣꯛꯂꯩꯗꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯏꯃꯨꯡꯒꯤ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯀꯕꯣꯛꯂꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯦ ꯇꯥꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯣꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯣꯛꯂꯩꯗꯣ ꯋꯥꯈꯜ ꯂꯥꯛꯄꯗꯧꯅ ꯍꯥ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯟꯗ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯑꯅꯟꯅ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯑꯅꯟꯗꯣ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯆꯥꯛꯁꯪꯗ ꯃꯤ ꯈꯟꯅ ꯂꯥꯎꯅꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯟ ꯑꯃꯗꯤ ꯀꯕꯣꯛꯂꯩꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ꯫ ꯃꯗꯨꯗ ꯀꯕꯣꯛꯂꯩꯅ ꯇꯥꯃꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯕꯨꯡꯕꯨꯡꯁꯨ ꯀꯤꯗꯨꯅ ꯀꯞꯂꯦ꯫ ꯁꯣꯝꯗ ꯑꯅꯟꯁꯨ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯨꯝ ꯀꯔꯤꯒꯨꯝ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯥꯛꯁꯪ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃꯁꯨ ꯇꯥꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯟꯗꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯇꯨꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯛꯁꯪ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯅꯟꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯅꯟꯅ ꯑꯁꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯑꯁꯤꯗ ꯀꯕꯣꯛꯂꯩꯅ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯀꯔꯤ ꯑꯣꯏꯔꯝꯂꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏ ꯍꯧꯗꯣꯡ ꯆꯦꯟꯈꯤꯕꯅꯤꯅꯦ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯊꯩꯗꯣꯛꯏ꯫ ꯃꯗꯨꯗ ꯀꯕꯣꯛꯂꯩꯅ ꯍꯧꯖꯤꯛ ꯃꯤ ꯈꯟꯅꯕꯒꯤ ꯃꯈꯣꯜꯗꯨꯗꯤ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏ ꯃꯗꯨꯅꯤꯅꯦ ꯍꯧꯗꯣꯡ ꯆꯤꯛꯅꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯧꯗꯣꯡꯅꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯀꯩꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯤꯞꯅꯅꯕ ꯐꯃꯨꯡꯗ ꯀꯥꯈꯠꯅꯗꯨꯅ ꯍꯤꯞꯊꯈꯤ꯫ ꯑꯗꯨꯕꯨ ꯕꯨꯡꯕꯨꯡꯗꯤ ꯀꯞꯂꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯀꯕꯣꯛꯂꯩꯅ ꯀꯞꯀꯅꯨ ꯑꯥꯗ ꯂꯃꯣꯏ ꯈꯣꯡꯂꯤꯕꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯕꯨꯡꯕꯨꯡꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯑꯅꯟꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯒ ꯃꯥꯒ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯅꯤꯂꯃꯅꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯀ꯭ꯂꯥꯁꯇꯨ ꯈꯔ ꯆꯪꯕꯤꯔꯝꯃꯨ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯈꯤ꯫ ꯃꯗꯨꯗ ꯑꯣꯖꯥ ꯅꯤꯂꯃꯅꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯅꯟꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛꯂꯩꯗ ꯃꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯔꯝꯂꯤ꯫ ꯑꯁꯣꯝꯅ ꯑꯅꯟꯗꯣ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯨꯅ ꯃꯥꯅ ꯍꯤꯡꯈꯣꯜ ꯂꯩꯔꯤꯕ ꯏꯉꯣ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯌꯣꯟꯁꯤꯟꯕꯤꯔꯛꯂꯤꯕ ꯂꯝꯗꯨꯕꯨ ꯅꯠꯇꯦ ꯀꯃꯥꯏ ꯇꯧꯕ ꯌꯨꯝꯅꯣ ꯑꯗꯨ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗꯕꯨ ꯅꯠꯇꯦ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯩꯈꯣꯏꯗ ꯌꯣꯟꯁꯤꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯕꯨꯡꯉꯣ ꯑꯅꯟ ꯅꯪ ꯂꯥꯟꯅ ꯑꯃꯨꯛꯇ ꯈꯟꯈꯤꯅꯨ ꯅꯈꯣꯏꯗꯗꯤꯅꯦ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯀꯣ ꯈꯔ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯔꯕꯁꯨ ꯑꯁꯣꯛ ꯑꯄꯟꯗꯤ ꯄꯤꯔꯛꯂꯣꯏ ꯀꯣ꯫ ꯇꯥꯗ ꯑꯁꯣꯛ ꯑꯄꯟ ꯄꯤꯔꯣꯏ ꯀꯥꯏꯅ
ꯑꯩꯈꯣꯏꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯉꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯦ ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯌꯨꯝꯗꯨꯗ ꯑꯩꯁꯦ ꯂꯩꯗꯅ ꯍꯤꯡꯈꯣꯜ ꯀꯣꯏꯗꯅ ꯂꯩꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯗ ꯃꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜ ꯀꯌా ꯑꯃ ꯇꯥꯔꯛꯏ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯪꯁꯤꯟꯗꯅ ꯌꯦꯡꯂꯨꯕꯗꯗꯤ इहिंग नाहिंग सारब नुपी मचा अमा तारमी अइना सुम जेंगुबदा नुपी मचादो फुक हौगलगलगा अइगी खौरी चरमसे मिटखि अदुगा युमसे यामा थुंगना योंथोउ नत्रबदि नंग हाटकनी हाइदना अइंगोंदा हाइरखि अइना मरम हंगबदा युम अदुबु लैरिबा मिसक अदुना मागी लैरिबा जौबा ngomद्रबा थवाय अदो सोयदना यौहनगनी हाइरमलगा मांखरेबुंगो ओ अदुदी अइना उखिबा नुपी मचादु सोयदना ओइबा ताइ अदुदी नुपी मचा अदुना कनाना हालिबा कानादे तादा अइ युम हिंकोलदो पामजद्रे अइगे सेंदो हंदोकपिरो अइ अतोप लम अमा लेरगा लेजेखगे इबुंगो नंग मदुदी हाइनो अइदी हौजी हौजिसु नारगा लेरी करमना नंगी अदुक जामफ्रबा सेनफम मदुबु सिंगनी अइने नाबा फरगा युम कुमलकलगा खनरसि बुंगो होय फरे तादा युम कुमलकलगा ने खनरसि सेंदो हनबं ngamloi हाइरगना मदुगी मतिक चाबा मान अमा पीगदबनी अदुदी अइ यौजरुखिगे आसमना वारे सानरगा बिजोयना लेरिबा जेल अदुदा अमुक लाक्ले अदुगा बिजोयगा उनुदुना वारी सानखि मदुदा बिजोयना मागी नुपी अंगांग माना हाटपा नते मियोय खरना हाटपनी अदुगा मदुगी मरान अदुना अइबु जेल असिदा थंबनी हाइना कपतुना वारी सारई मदुदा अनन्ना थौदोक अदु करमना थोखिबनो हाइना हंगी मदुदा बिजोयना नोमा अहिंग अमा अइगी युमदा मखोय नहारोनी हाइबा नुपा खरा अहिंग लेपा लाखी मतम अदुददी अइगी नुपी ननाउपीदो वखल ताद्री मचा नुपी मांगखिबदगी अंगाउबीगुम लैखी मदुदा अइना मखोय नुपा सिंगदो अइना अहिंग लेखनखी अदुबु यामना कीरिबदी मखोय नुपा सिंगदुना अहिंग दा हौगलगलगा अइगी इचा नुपा जेकीबु थांगना यानदुना हाटखी मदुगी मतुंगदगी अइगी नुपीबुसु थांगना यानदुना हाटखी थबक अदु हेक लोइबगा अइंगोंदु वनसिलगा नुपा अमना हाइरई खंगब्रा रघुमणिद सिंगरबदी सिजगेदनी असी हाइरखी मतम अदुदा अइना खंखी नुपा अदुगा लाकमिन्नरिबा मखोय पुनमक रघुमणिने थारकपनी हाइबा खंखी तादा कइनोमता हंजहौगेने तादगी इमांगदा थादगी नुपी अंगा हाटपदा करिगी येंगलगा लैरिबनो मिंगोंदा पाउतमा नुंगाइनबा हाइदना यामना कोपना येंगलगा अदुम लैरिबदुबु करिगिनो हाइबनिदा इबुंगो अइना हेन्ना मखोयबु कनिंग्लिबनी अदुबु अइना मिकअप थोरकपददी अइगी इखो इखुत लोइना पुनसिलमले अदुना अइ उपाय लैखिदबनीने यामना ngakliba amana खुदक अदुदा पुलिस लाखी मिहाटपा सिंदुना पाइबा थांगदो अइंगोंदा पिसेलखी अदुगा फोटो कयासु कापखी असुमना मखोय पुलिस सिंगा मानरगा अइबु नमदुना मागी नुपी अंगा हाटपा मिहाटपा अमा ओहेंदुना कैसुम संगसिदा थमलिबा सिनी ओ तादगी वरिसि याम नुंगाइते ताबदा अदु तादा रघुमणि हारिबसिबु कनानो अइना इम्फालदा लैरिङै अइगी युमथंनबा मबुकचल जामना पिकपा नुपानी बुंगो माना अइना लैरिबा युम अदो लैरगे अदुगा दुकान सादोके हाइदना यामना कन्ना हाइखी ए कयुरे तादा मीगी युमबु योलो दुकान सागे हाइबा वासिबो ताबदा अइदुम साउनिङिने अदुनी बुंगो माना तौरिबदो दुकान सागदबा नति खन्नबा हौरिबनी मदुगी मतुंगदगी महागना माइबा माइमी तनदना लाइटिन फत्तबा कयामा थाजलई मरुदगी अइखोय खांगबा ngamduna युमदो अइगी इमानबा लोकेंद्रोदा योथोकलमलगा अइगी खुंगंगी लोकतांग संग अदुदा लैखिबनी मरुदगी इकुई कुइदना अइगी इचानुपी सना मचादो मांखी मदुदगी मथंग मथंग थौदोकसिंग अदो थोखिबनी इबुंगो ओ तादा मी फत्तबा हाइबसे वखा फत्तबा जानिको तादगी इचानुपीदु मखोयना हाटपा सोयदना ओइरमगनी फरे तादा अदुदी अइ अमुक जोरखिगी युमदो हौजिक्ति यामना तमनरे तादगी युम हिंखोलदो अइना लैरगा लैबनी अदुबु तमनबना लैबा ngamdre अदुना तादरगा खंगबा लाइरम तिलमगा लैरबसु हाइबिरउ लाइ खुरुम जगे
ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ ꯍꯣꯏ ꯐꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯟꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯅꯥꯀꯟ ꯑꯃꯗꯅ ꯀꯕꯣꯛꯂꯩꯒꯤ ꯃꯧꯄꯥ ꯅꯨꯄꯥꯗꯣ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯩ ꯍꯥꯏꯕ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯕꯣꯛꯂꯩꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯇꯝꯅꯐꯝꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯣ ꯀꯩꯅꯣ ꯍꯣꯏ ꯌꯨꯝꯁꯤꯗꯅꯦ ꯌꯨꯝꯁꯤꯗ ꯑꯦ ꯏꯆꯦ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯑꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯣꯔꯔ ꯍꯟꯇꯔ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯅꯤ ꯏꯆꯦ ꯕꯨꯠꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯁꯦꯜꯐꯤ ꯇꯧꯏ ꯍꯥꯏꯔꯤꯁꯦ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯔꯅꯨ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯁꯤꯗꯤ ꯍꯣꯔꯦꯟꯅꯦ ꯊꯣꯔꯛꯑꯒ ꯀꯥꯟꯗ ꯚꯨꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯍꯦꯛ ꯐꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏ ꯋꯥ ꯅꯣꯛꯏ ꯇꯁꯦꯡꯕꯃꯛꯀꯤꯁꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩ ꯈꯪꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤ ꯀꯕꯣꯛꯂꯩꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯥꯅꯅꯕ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯦꯃꯦꯔꯥ ꯀꯌꯥ ꯊꯝꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯃꯐꯝ ꯑꯇꯩꯗꯁꯨ ꯀꯦꯃꯦꯔꯥ ꯀꯌꯥ ꯊꯝꯈꯤ ꯃꯔꯨꯑꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯂꯐꯨ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯀꯦꯃꯦꯔꯥ ꯀꯌꯥꯁꯨ ꯊꯝꯈꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯑꯅꯟꯁꯨ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯂꯣꯏꯅ ꯐꯝꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯉꯔꯪ ꯉꯔꯪ ꯂꯥꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯀꯕꯣꯛꯂꯩꯗ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯆꯩ ꯑꯁꯣꯝꯅ ꯂꯩꯔꯤꯉꯩ ꯑꯇꯤꯌꯥꯗ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯦꯃꯦꯔꯥꯁꯤꯡꯗꯨ ꯑꯣꯟ ꯇꯧꯔꯒ ꯊꯝꯂꯨꯔꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯔꯕꯅꯤꯅ ꯃꯊꯧ ꯇꯧꯍꯟꯕ ꯌꯥꯔꯦ ꯍꯥꯏꯅꯔꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯈꯤꯟꯈꯤꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯑꯣꯟ ꯇꯧꯔꯒ ꯊꯅꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯛꯂꯒ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯀꯕꯣꯛꯂꯩꯅꯁꯨ ꯆꯥꯛ ꯂꯣꯏꯔꯛꯂꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯒ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯃꯪꯂꯝꯕꯗꯒꯤ ꯍꯥꯡꯗꯣꯛꯈꯤꯗꯨꯅ ꯅꯤꯡꯊꯤꯔꯕ ꯊꯥꯖꯒꯤ ꯃꯉꯥꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯒꯪ ꯒꯪ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯇꯨꯃꯤꯟꯅ ꯍꯧꯒꯠꯅꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯅꯣ ꯑꯃ ꯆꯠꯈꯤꯕꯗꯨ ꯎꯍꯧꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯇꯣꯔꯆ ꯑꯃ ꯄꯥꯏꯅꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯈꯣꯏꯅ ꯎꯈꯤꯕꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯔꯤꯕ ꯍꯦꯟꯄꯝ ꯑꯗꯨꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯝꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯆꯦꯟꯕꯗꯤ ꯆꯦꯟꯅꯈꯤꯗꯦ ꯆꯦꯟꯕꯒꯤ ꯃꯍꯨꯠ ꯍꯦꯟꯄꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯍꯦꯟꯄꯝ ꯑꯗꯣ ꯃꯈꯨꯠꯅ ꯐꯥꯈꯤ ꯃꯗꯨꯗ ꯍꯦꯟꯄꯝ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯍꯔꯥꯎꯅꯩ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯧꯖꯤꯛ ꯍꯦꯟꯄꯝ ꯐꯥꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯛꯈꯤ ꯃꯃꯤꯠꯀꯥꯗꯨ ꯃꯊꯛꯇ ꯑꯣꯟꯈꯠꯂꯒ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯃꯁꯥ ꯑꯗꯨ ꯃꯩꯅ ꯆꯤꯡꯕꯗꯧꯅ ꯈꯔ ꯅꯤꯡꯂꯛꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯍꯤꯞꯊꯈꯤꯗꯨꯅ ꯆꯞ ꯇꯤꯡꯊꯣꯛꯂꯒ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅꯗꯨꯅ ꯍꯧꯖꯤꯛ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡꯂꯒ ꯌꯨꯝ ꯑꯗꯨꯗ ꯄꯣꯔꯛꯂꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯦꯟꯄꯝ ꯑꯗꯣ ꯑꯃꯨꯛ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯝꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯉꯔꯪ ꯉꯔꯪ ꯂꯥꯡꯂꯒ ꯂꯥꯛꯄ ꯑꯗꯨꯗ ꯑꯅꯟꯒ ꯀꯕꯣꯛꯂꯩꯒꯁꯨ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯃꯅ ꯈꯔ ꯆꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯍꯜꯂꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯅꯕ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯅꯟꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯖꯥ ꯅꯤꯂꯃꯅꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯝꯃꯤ ꯃꯁꯤꯗꯒꯤ ꯅꯤꯂꯃꯅꯤꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯁꯣꯝꯗ ꯑꯅꯟꯒꯤ ꯌꯨꯝꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯂꯦ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯑꯃꯗꯤ ꯂꯐꯨ ꯃꯈꯣꯡꯂꯣꯝꯗ ꯃꯤꯅ ꯁꯨꯔꯣꯠ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯦ ꯃꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛꯁꯦ ꯋꯥꯟꯊꯒꯦ ꯇꯧꯔꯕꯅꯤ ꯃꯁꯤꯗꯒꯤ ꯀꯕꯣꯛꯂꯩꯒꯤ ꯃꯧꯄ꯭ꯋꯥꯅ ꯄꯣꯔꯛꯄ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯟꯅꯕ ꯑꯃꯅ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ
ꯃꯩꯈꯦꯠ ꯀ ꯙꯨꯞ ꯀ ꯂꯧꯊꯣꯛꯄ ꯆꯪꯂꯛꯏ ꯑꯁꯣꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯀꯕꯣꯛ ꯂꯩꯅ ꯂꯥꯏ ꯙꯨꯞ ꯊꯥꯅꯕꯒꯤ ꯊꯝꯕ ꯙꯨꯞ ꯑꯗꯨ ꯂꯧꯕ ꯆꯪꯂꯛꯄꯗ ꯏꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯄꯨꯝꯕ ꯑꯃꯒꯤ ꯃꯅꯝ ꯅꯝꯂꯛꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯁꯨ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯎꯄꯨ ꯃꯊꯛꯇ ꯊꯝꯂꯤꯕ ꯙꯨꯞ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯂꯧꯊꯔꯛꯂꯒ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯗꯨꯗ ꯑꯅꯟꯅ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯥꯏꯅ ꯍꯪꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯏꯃꯨꯡꯁꯦ ꯄꯨꯝꯅꯝ ꯌꯥꯝꯅ ꯅꯝꯃꯤ ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯑꯅꯟꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯅ ꯂꯩꯕꯗꯗꯤ ꯀꯔꯤꯁꯨ ꯅꯝꯗꯦꯅ ꯍꯥꯏꯅ ꯈꯨꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯍꯥꯏꯅ ꯍꯧꯗꯣꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯀꯥ ꯃꯁꯤꯗꯤ ꯊꯋꯥꯏ ꯐꯠꯇꯕ ꯂꯩꯕꯒꯤꯅꯤ ꯑꯃꯥꯏꯕ ꯍꯩꯕ ꯑꯃ ꯇꯧꯔꯒ ꯂꯩꯇꯥꯏꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯀꯀꯥ ꯑꯩ ꯏꯁꯥꯗ ꯏꯕꯨꯗꯧ ꯊꯥꯡꯖꯤꯡ ꯁꯥꯗꯣꯡꯅꯤ ꯑꯗꯨꯅ ꯈꯪꯕꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯀꯥ ꯍꯣꯏꯒꯤ ꯂꯐꯨ ꯃꯈꯣꯡꯂꯣꯝꯗ ꯊꯋꯥꯏ ꯑꯃ ꯂꯩ ꯊꯋꯥꯏ ꯑꯁꯤꯅꯅꯦ ꯇꯧꯍꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯁ ꯏꯕꯨꯡꯉꯣꯅ ꯂꯩꯇꯥꯏꯅꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯀꯥ ꯃꯁꯤꯗꯤ ꯑꯩ ꯏꯊꯟꯗꯅ ꯌꯥꯔꯣꯏ ꯑꯩꯗꯤ ꯆꯨꯝꯅ ꯂꯥꯏ ꯇꯣꯡꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯩꯇꯥꯏꯅꯕꯗꯤ ꯀꯌꯥ ꯍꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯃꯊꯧ ꯇꯥꯒꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯣꯖꯥ ꯅꯤꯂꯃꯅꯤꯗꯣ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯦ ꯅꯤꯂꯃꯅꯤꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯑꯗꯨꯗ ꯉꯁꯥꯏ ꯈꯔ ꯈꯔ ꯆꯣꯡꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯆꯥꯗꯧꯈꯩ ꯌꯦꯡꯂꯒ ꯂꯩ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯒꯤ ꯃꯃꯥꯏꯗ ꯅꯥꯟꯊꯖꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯋꯥꯕꯤꯔꯒꯅꯨ ꯅꯨꯄꯥ ꯃꯆꯥꯁꯤꯗ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏ ꯑꯃ ꯆꯪꯂꯦ ꯃꯁꯤ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯀꯔꯤꯒꯤ ꯃꯤꯔꯝꯂꯦꯟꯁꯤꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯁꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯂꯤꯕꯗꯨ ꯇꯧꯊꯣꯛꯄꯤꯔꯒ ꯍꯜꯍꯟꯈꯤꯁꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯅꯟꯁꯨ ꯌꯥꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ खर खर चोंगलगा अमायबदा मुन्ना यिंगलगा लेरिबा नुपा मचा अदुगी मनाक्ता संगसिल्लगा फमथै अदुगा नंग कनानो करी पामी नंगना मफम मसदा लेसिल्लगा मियोइबा अखोइदा अवाबा पीरिबा करिगिनो लरिबाक्ता हनखिबा याद्रो करिगी मिरमलेन असिदा लेरिबनो हाइना हंगी असोमना अमायबा अदुना हंगबा अदुदा नुपा मचा अदुना नुपी मचागी खोंजलदा हाइरई अमायबा अइने हेन लरिबाक्ता चनिंगलिबनी अदुबु अइगी हौनबी मतुंग इना मथौ मंगम पांथोक्त्रबनिना ngasi phawba ai mafam masida wana leiribani aduna ipu amaibana aibu mathau mangam pangthokpiyu phare nang na haiba ai yargi adudi hayu nahak kanage thawaino karamna sikhibano haibatu marik sumna liyu hoi phari ipu amaiba ai direct lage matamdo aina class 5 tamlingegi matamni aikhoigi imukse hana imphal da leirami adubu aikhoigi yumthanariba yumbu aduga ayamba matamda adum khanai masida natana amaiba tanaduna but plate kaya ama thajillai masdigi aikhoi leiba ngamdaduna yumdo babagi mamanaba kaka mata yonthoklamlaga aikhoi yum masida lakhi adubu nongma aikhoi gi yumthanaramba imphal gi yumbu ado mi khara puraga lai aduga imaga yamna khanakhi matamduda di pabung su chathokhiba tanjani aige imaga akhoi anidang leiringai matamni tadasu school chakhibani aidi isangamde haiduna school chalhodabani makhoina haibana aikhoina yonthoklampa imphal gi lamadu handuu aduga makhoida oina yolu makhoi lege hairakhi maruda imana madugi matam henkhre hajiti migi oikhre kana roi haiduna yamna khanakhi masidagi asum sankat narakpadagi lakliba nupa aduga lonerakpa nupa amana imada khut thaduna phurakhi marudagi aina babada phone tawge haiduna imungda phone loba chensin bada mokhoi mayamna tanarei aisu phone da loraga maning lomda chenthorappada mokhoi nupa amana aigi kokta utup amana kantharakpadagi ai adumak taibam thadukhi imasu aigi inaka chensil lagraga yamna kapkhi aduga adum wan thakre madugi matung aibu aikhoigi maningi lephu horiba sida phumkhi aduga imasu phumnaba tawrakpada babaga dadaga lakpagi makhol tabadagi makhoina imabu phumba nanghautre asumna makhoina tumina chenkhibani adubu imadi wakhal soiduna lekhi madugi matung babana court case tawduna aibu halamba imphal ki nupa adubu chirak pibinaba haikhi maramdi aina mangkhiba numituda imasu wakhal soikhibani hairiba numituda aikhoigi thongalda
इम्फाल के नुपा अदुगी गाड़ी का पुन्ना गाड़ी मयाम अमा खामदुना लेबतो बाबागा दादागना हलकपदा थिंगनखी अमति मखोइना इमुंगदा हेक चंगबगा गाड़ी सिंगदो यांगा थौनखी बाबागा दादागना करिनोने खंतुना इमुंगदा चंगलकपदा इमाना मकोक्तो ई थोलगा तारगा लेरंबा अदुदा चेंसिंदुना लाइकनखिबनी अदुना आइगी इमा अमति आइबु मफम खंगना माखलिबसी इम्फाल के सेंजाव पाइबा मिफत्रा अदुना तौहनबनी हाइदुना केस तौखी अदुबु केस अदो साखी अमता लेते थौदोक अदुगा हक्थेंगनरिबा आइगी इमाना मतिक चाबा जबान पिद्रि फाउबा यारोय हाइदुना लेथोखी मसिदगी आइगी इमाना वाखल लाकपा ngaiki asuna leiringai nongma ehinga ma ekhoi yumda imphal gi nupado lakhi aduga case ado handukna ba haiki amati imana wakhal laklabadi case ado ekhoina ngamlagani khalladuna yamna kihanba horki adubu babana yadabadagi babagi mangmaktada imabu makhoi mayamna thangna yanduna hatki amati dadasu thangna yanduna hatki madugi matung makhoina hana selfie jaduna thamba पुलिस अदो कौदुना पाबुंगबु मागी नुपी अंगा हाटपनि हाइदुना मरान पिसनखी मसिदगी बाबादो जेलदा लेखिबनी थौदोक अदुदगी बाबासु वखल सोइरिबनी अदुना थौदोक सिंगदो अयामना कावरबसु सेबजिन साजिलगा ममिना उहोबु खरदि दुम लीबा ngambani matam aduda ananna khalai o ngasai mana wari lirakpado aduga manade na khalline ina asomna khalingai thawai aduna makha tarai मरमदुना आइगी थवाई असे ngasi फावबा मफम मसिदा लेरिबने आसमना थवाई चंगलिबा नुपा मचा अदु वारी लीरगा कपली मरुदा कबोक लेगी मोपा अदुना अदु नंगना इम्फाल की गुंडा सिंधु हतु यादरो आसी हाइना हंगी मरुदा थवाई चंगलिबा नुपा अदुना कुइरे मखोइ सोइना लांबी खिबा आसी हाइरगा नुगलई मसिदगी अमाइबा अदुना फरे फरे हौजिक्ति हौख्रबदी हौख्रे नहाकी थवाई अतमाना आइरम लेंदे यौब ngamjibado ngamnaba aikhoi lai khoirambirage nangi hakchang polang adu kadai leibano hairu asumna amaiba aduna haibadagi thawai aduna magi hakchang leiriba mafam ado takdaklei masidagi makhoi mayam changduna lapu hauriba adugi khara handuklaga leiba mafam amada tawkhaiduna yengbada asiba hakchang polang ama leiramlei hakchang polang adu मथंगी नोंग nganbada mathau mangam pangthokhi asumna tawbadagi khrak niklam nupa macha adusu wakhal tarakhi adubu madi yamna sauki aina haidro sigumba mi siba yaba thabaksi ai yauroi haidana kai kandabda sen phamus nataba maruta kabok legi mokpa aduna tumin layu horen wa ama haige haiduna themki masiki matung amai aduna hojikti yum masida laibada karisu tawraroi hairamlaga सत्ख्रे अदुगा ओजा नीलमणिसु निथिजन लेरो हायरमलगा सत्ख्रे मसिदगी कबोक लगी मोपासिंग अदुसु अनन्ना चाक चारगा हननबा हाइबदगी मखोइसु यादुना इंजाग अहावबो अमा थुमिनदुना सामिनरगा हनखी लंबिदा ngarang लाइगोंना खिबा नुपा अदुना भाई कैनो ngasai nangna wa ama haige haibdubu kariwanu भाई सेसे अखोइना पारिबा कैमरा सिदने ngarang बुत्तुगी ममी मयाम अमा यावरी मसीना अखोइ लाइरिक अमा फोंगनबदी सेन मयाम अमा फंगदोरिबनी हा वा अदु ताबता ममानबा अमनामु यारे ngasi फावदा अखोइना फोंगबा लाइरिकता करमबा सेंदों फोंबा यावखिगे ओरोइदबा ओइदबा हायुने सिदिबा सेन सुमांग मांगलोहे मरुदा अमनामु ओ फरे फरे खोंगलगा खंगबा हायुनी असमना मखोइ ममानबा सिंगना थौदो अदुगी वारी अदु लफु मखोंग हाइना ममिंग थोनुना हॉरर बुक अमा ओइना फोंखि लाइरिक अदु अदुकी मतिक सिटखि अमदी वीडियो फुटेज अदुसु सेन पिगनु योनबदा सेन जामना फंखि असमना ममानबा सिंग अदु मखोइना मतम कयादगी खंजरकबा वखल अदु हंदकी मतंग असिदा फंगजखि अमदी लौतांग संग अदुदा अनन अमदी मागी नुपी अंगांग सिंगा नुंगाइना लेखि वारी असि मतंग असिदा लोइजरी वारी असिदा सोइखिबा लानखिबा वाहि वता खिबि ताबिरिबा सिंगना पुक्चल चावना ngapiगनी मयाम बोरोइबदा अमुका हन्ना खोयुमजरी।